ꯃꯌꯥꯝꯁꯦ ꯌꯥꯔꯦ ꯒꯨꯔꯨꯖꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤ ꯄꯨꯔ ꯂꯥꯛꯏꯁꯦ ꯍꯪꯒꯥꯝꯒ ꯌꯦꯟꯒ ꯊꯣꯡꯕꯅꯦ ꯊꯣꯡꯕꯅꯦꯕꯀꯣ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯔꯤꯟ ꯈꯔ ꯌꯥꯎꯔꯦ ꯀꯂꯦꯖꯥ ꯅꯠꯇꯦ ꯀꯂꯦꯖꯥ ꯅꯠꯇꯦ ꯃꯀꯟꯒ ꯃꯔꯤꯟꯁꯤ ꯂꯩꯔꯦ ꯃꯀꯟꯁꯤ ꯂꯩꯔꯦ ꯑꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯪꯒꯥꯝꯁꯤ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡꯗ ꯊꯥꯕꯅꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯍꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯊꯥꯕꯅꯦ ꯑꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯉꯟꯇꯥ ꯍꯦꯛꯇꯣꯛꯑꯒ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡꯉꯒ ꯌꯦꯟꯒꯦ ꯑꯗꯣ ꯐꯖꯅ ꯍꯥꯎꯔꯅꯤ ꯃꯅꯝꯁꯤ ꯅꯝꯃꯦ ꯑꯗꯣ ꯑꯍꯥꯟꯕꯁꯨ ꯆꯥꯗꯣꯏꯅꯤ ꯉꯁꯤꯁꯦ ꯑꯗꯣ ꯍꯪꯒꯥꯝꯒ ꯊꯣꯡꯕꯁꯦ ꯀꯩꯅꯣ ꯌꯦꯟꯒ ꯃꯌꯥꯝ ꯃꯍꯤ ꯑꯦꯛꯁꯇ꯭ꯔꯥꯁꯤ ꯂꯩꯔꯦ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛ ꯍꯧꯗꯣꯏ ꯑꯗꯨꯝ ꯍꯩꯔ ꯆꯥꯁꯤꯗ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯄꯤꯁꯦ ꯐꯖꯕꯅꯦ ꯄꯤꯁꯦ ꯆꯥꯎ ꯆꯥꯎ ꯈꯔ ꯇꯧꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯜꯂꯁꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕꯁꯦ ꯈꯔ ꯍꯦꯟꯒꯠꯂꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ 50K 50K ꯌꯧꯕꯗ ꯒꯤꯞ ꯑꯋꯦ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯖꯔ ꯅꯝꯖꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕꯇꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯅ ꯇꯧꯔꯁꯦ ꯑꯗꯣ ꯃꯍꯤꯁꯦ ꯅꯪ ꯍꯥꯟꯅ ꯇꯩꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯁꯦ ꯁꯤ ꯃꯀꯟꯁꯦ ꯂꯣꯏꯁꯟꯈ꯭ꯔꯒꯦ ꯀꯩꯅꯣꯒ ꯁꯤ ꯀꯩꯅꯣꯁꯤ ꯍꯪꯒꯥꯝꯁꯤꯒ ꯃꯌꯥꯝꯁꯦ ꯍꯪꯒꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯕ ꯑꯩ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯗ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯅꯦꯁꯨ ꯆꯥꯗꯦꯕ ꯑꯗꯨꯅ ꯆꯥꯔꯦ 와 맛있지? 매매 하우드라 Em mà cái này 사지 anh ấy luôn mình lâu thâu mình mà cái gì ngầu bự Rồi mà hi lăng hay đi rồi hàng gạo có to luôn mà này ồ ta mà hi được mất ông muốn học không phải rồi làm thuốc rồi hồi đó khi là mi sạc sao ạ là khi gì buki xịt về rồi cả bị
ꯀꯥꯏꯗꯅ ꯈꯪꯗꯦ ꯃꯌꯥꯝ ꯔꯤꯗꯣ ꯃꯈꯣꯟ ꯐꯖꯕ ꯕꯥꯁꯤꯒꯤ ꯑꯃ ꯊꯥꯖꯤꯜꯂꯛꯏ ꯑꯩꯈꯣꯏ ꯊꯪꯅꯕꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃꯨꯕꯤꯗ ꯃꯨꯕꯤꯗꯔꯥ hanggam지. 마을을 지금 뭐 하는 게 있는데 뭐. Intuition. 잠깐만 더 먹어보자. 야, 오늘 좀 다양합니다. ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯕ ꯂꯩꯔꯗꯣ ꯉꯁꯤ ꯃꯊꯦꯜ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯄꯨꯂꯞ 하고 그냥 맨날 하와요. 매일 쌀이요 뭐 한감과 이런 거 그거. 그러면 한감이 허우가 탁배야 돼. 하디 버버 버타기도. 여기다가 얘도 녹토고 약간 그러면 꼭 한감고 통을 많이 좀 떠도 하우디만 안 돼. 하우시니 아이 옥토리고. 너 어디로 신자게 또 맘. 맘에 그니기 비디오 시부 한바 인비보 이딩 시부나. Like, share, subscribe to 그러면 아무튼 맘 벨 아이콘 넘버 뭐. 아니 맘나 거기 비디오 시부 누가 그노 누가 되는 커메디 비디오 맘 맘 사는 뭐 마테리얼 맘 커메디 뭐. 거기 좀 사람 보내 줄게. 맘 그도 또 subscribe 또 선물 맘 50개 subscribe give 또 되네. 그나 한데 give 또 맘 약간 손 따보지. 한데 거의 비디오 인비로 강무대 따보자. 강데 아코야 까미데 저 아까네와 또 give away cái video 강디로 또 맘 give away 컬러가 하이라게 맘 같은 비디오도 또 맘. 맘 같은 비디오도 나올 수 있으니까 bye bye.